Containment zone nataba mafam singi anoba chakna kanglon sing Home Ministry na semkre. Anoba chakna kanglon sing asina State government center tanadana mafam sing da lockdown thamba yaroi. State amadagi state amadi state manungda malpuba amadi mi sathok sasin tawbada athingba leiraroi. Malemgi ahal singi nimit palan NCD Cell Community Health Center Wangoina Sinduna Mongsangai Makhale Kaida Leiba Oles Home the Pangthokre. Thoramadu the NCD Cell Community Health Center Wangoigi MD in charge Dr. N Susila Devi, Senior MD Dr. Hais Chandrakala Amadi, CIC Wangoigi Physiotherapist Dr. Nilana, Resource Person Sing Oina Sarukyaki. Kaksingi lakol singi manungda ama oiriba funal lambigi nongza khong sambram lokol lambi amadi lambi asigi sambram maril isingkhongi mathakta saba akaiba ring culvert ngasi MPCC gi members su oiriba Manipur Pradesh Congress Committee gi member Naurem Kobitna nongza khong sambram lokol farmers association ga khushamnaduna achangba senpham sing puthokduna check matek thajinduna semjin bagi thabak haukhre. Lamyan ba hizam irabot ki ningsing thauramga mari leinana kangchup chiru lower society na sinduna pangthokpa numit ninigi lamtu sengbagi thauram ngasi loisinkhre. Indo-Myanmar border town More da leiriba BSNL network toina yadaba amadi network mapung phana miyamda phanghandaba asina maram oiraga More da leiriba BSNL network tower lokthok piro haina tongan ba laikai singi chairman society singna mari leinaba department singda khangalakli.